Iran na Strait of Hormuz lansilakpa America gi jahaz amada akan attack chathakre. Hiram masigi matang da Iran gi military chief na phongdokkibada hanadagi hawna yeknabagi jahaz amata Strait of Hormuz lansilaktanaba akan warning kaya tawduna lakhibani. Adubu America gi jahaz na yamna usit thawoidabagi mawngda Strait of Hormuz lansilaknaba hotnarakpada Iran gi haisinglaba trupsingna akan attack adu chathakibani haina Iran gi military chief na phongdokki. Iran gi evolutionary kana phongdokkibada USA na lawgadaba warep asi lambel ani gi manungda ama leiri ahanba aduna makhoina khalliba military operation adu oithoidaba aduni aduga amana Iran gi yanaba propada makhogi tongjaba leiroidaba sini hairiba pibam asi Iran na Donald Trump di honkiba peace proposal sing adugi matangda mahakna wafam amata phongdoruktabadagi hauji phawbagi oina tangtaba ama khangdok ngamdana leiri Laibak ani ki markta wari sanaduni yanaba nabagi phibam leitri mamang thagi tang ni panda ceasefire am chatnaduna Pakistan yimbu oiraga pisto ki oiba ahanba round gi wari sanakre adubu madude yanaba amata propangam kide Iran gi maiki de gi Tasnim and the first news agency gi na torokpa report amagi matung ina laibak adugi maiki de gi point 13 gi oiba proposal ama America gi President Donald Trump da mediator oiriba Pakistan khuthangda mangjongno ni hongrabani Maduda Donald Trump aroi borol ama phaw plek belaitri mahangna phongdorokpada Iran na thajilakliba proposal sing adu athubada review toragani adubu yabagi mami chawna tade makhoina miyoiba khunaida malim thungna haukiba sahi nifut lom asida chatrakhiba akanba tongan ba thabak thorom sing adugi mabal ama tapidri Iran ge proposal da thingduna thamliba Strait of Hormuz adu hangdokna na ba tha amagi matam piduna wari sanaji haigibani Madudi US ki Navy ki maikidagi thamjiliba rocket amadi haujuk mayuk ngarib lalasi matam pumbagi oina lotion ba amadi Lebanon su ijena chatharib lalasi lepna ba hairibu wafam sing asi yauri Iran gi revolutionary guard ki maikidagi thorp warol amagi matung inadi bol amana Donald Trump koshila pag chap mane mahana khangadabadi hairibu Iran gi yasindra ba suma khoida kana da dillam natraga oithoidaba military operation ani gi manungda amadi khangadabani Masigi matangda America gi decision lawna nabagi damakta ting tengsing gi masing hantarli Iran gi magi dagi di option animak mayuk na naba matam pumata sem sadun lai haina laibak adugi deputy foreign minister Tajim Garibabadina atoppa laibak gi diplomacy da mangjawna na phongdok polaigraban Strait of Hormuz da US na blockade tawdun leijarabasu National Iranian Tank Company gi US dollar billion chaniga kulongi Thao puba very large crude carrier super tanker vessel lama Strait of Hormuz lanthok haina agency ki pawamana hairi Iran gi vessel na US ki blockade leina Strait of Hormuz lanthok ngam kibasina US ki blockade asi sukna tagi maming tagi ra natraga laibak kaya ayet papi ba blockade khaktam oirabra haibagi achobu hangama maling lebak chin hangnari Iran gi tanker si hauji Indonesia gi Lembo Strait yogre amadi athuba matamda Rio Arki Palu Yorgani Hairi. Adu Strait of Hormuz dadi US na thamliba blockade asina laibak kaya gi vessel sing chathok chasinda sound ayet pa kaya pidun leiri. US ki official sing nadi hairiba blockade asina maram oiraga Iran gi lengak ki oiba revenue US dollar billion kaya manghanduna lalasi losin hana bokotna bada achobu mateng panglibani haina pawsin makata nakalla maromda America ki President Donald Trump na Israel the US dollar billion chamapan ga mawdani thoi 0.4 rongi oigedaba advance oiraba khulai kaya pinanabagi thaurangi ayaba pikire hairi Israel da khusin nagadaba khulai singadu US ki BAE system na sabani khulai singadu ki manungda advanced precision kill weapon system 2 haina mingthonba anawu makhal ki khulai lising 10 rom su yawi hairi Palestine da lan chathaduna mi kaya awaba talle haina maling bilebak amadi organization kaya ni yaning da phungtuk liba Israel da anuba khulai kaya pinana bo hotna rakhiba America gi administration gi thongsing asi maiki kaya da gi pen da kaya phungtuk na li Israel khaktana tan US na chap mana ba khulai asi Qatar United Arab Emirates amadi Kuwait ta supi ge dawri hairi Middle East ki tongan Gulf lebak singda haiba khulai sing asi pinana bo hotna liba asi Iran gi missile attack tagi ngakthok nanaba amadi mathau tarabadi tungdi US na siznanaba oiramba yai haina thajanari US Secretary of State Marco Rubio na hairiba khongthang asi emergency gi pibam leibana maram oiraga lokholpo khongthang ni hairi
Mamang sahida air strike sing bom thadakiba amadi chaliba sahi asida US Israel gi land akan attack singda kaya yan sokhidaba Isfahan nuclear complex ta Iran gi uranium ayamba hojik su leiramba yai haina UN nuclear agency gi luchingbana Associate Press ta phongdokhre laiba poponumita interview amadam hakna hai Iran na chathaba US amadi Israel gi khwaidigi anuba air strike sing gi mahi sing utpa satellite image sing adu International Atomic Energy Agency da leire Makataba information lowri. Haukiba Juntada Israel Numitrani Tony Oib Lanto Kimatam Aduda Ispahanda IAIA Oiba infection sing at the Lushinki. Numitrani Tony Shotna Kibilal Aduda United States na Iran nuclear leafam Ahumda Akanma bomb Tadaki. Iran is Shanghai Sunduklabi uranium sing percentage Ayamba Saruk Numitrani Tony Gilan Tokiba Kunja 2025 Juntada Heidi Mapam Aduda Paidun Tamki. Matamadutagi hoji phoba hairi mafam aduda layakli haina UN nuclear wasdokna thaji haina grossina makhatana phongdoki masaksing mafam aduda layri amadi silsing IAIA gi silsing mafam aduda adumak layri haibisi aikoin impact tawba natraga reject tawba ngamdun lakli hairi Airbus satellite amadagi imaging da haukiba chahi lan haudingai gi mamang kumja 2025 gi jun ki tang mapanda Blue container tran pan hapa truck ama Isfahan Nuclear Technology Center da tani lamagi manung da changki bagi sakdam utle yamna sengna sundulabi uranium yawi haina thajanaba container sing adu hairiba mafam adu da lengduna adumuk leiramba yai Iran gi nuclear leifam punmak yamna kumni yengsingadabani haina grosini makhata ki IAEA na natas amadi Florida da leiba Iran gi nuclear facility singda inspection chattaba pami haiki Iran hairi boleba asi nuclear non-proliferation treaty da yawa party amane treaty asigi chahi manga gi oiba review UN headquarter da chatari treaty adugi provision singi makhada Iran na lebak asigi nuclear facility sing IAEA na inspection tawbagi ayaba piba mathau tai haina grossina haiki Iran da cha da humfu phawa singduklaba uranium kilogram 190.9 lei haina agency na hairi Chada humpu phawa singna sungdokpa haibasi nuclear khulai saba yabagi thak chada 90 yogadauba khajik tangairaban hairiba sing asigi matangda uranium kilogram chani haibadi pound 190 Isfahan site tanil singda paidunu thamli haina IAIA na thaji haina grossina phongdokki Iran na lebak asigi uranium singna sungdokpagi program khulai saba onthoknanaba phirep lorabadi hojik lebak ahida paidunu thamli uranium sing asi kilogram bom tara rom saba konagani haina grossina haukiba chahida phongdokpusu leigraban Tehran na leibak asigi nuclear program asi santi oi haina matam kayagi mamangdagi kanna haidun dakle US na Iran da lan tawbagi maruiba maram singi manungda Iran da nuclear khulai sing puthoknana ba sakti pahendabani haina US President Donald Trump na phongdokhiban Yumsakaisa numita UN press conference amada grossina hai Iran haukiba juntada Isfahan da anubuni uranium oiba sungdok sengna sungdokphum ama lawthokki haire masita natana yar strike sing haukiba numit adu IAIA inspector sing mafam maduda yengsin musat kadaba numit aduni chaliba chahi asida natraga haukiba chahida Isfahan da chatakiba attack sing da mafam madu sokhidaba mali haina makna makhata ki Iran yamna sengna sungdoklabi uranium lawsin bagi matangda IAEA na Russia amadi atayuga wari sanadun lakle grossina hai Iran yamna sengna sungdoklabi uranium lebak asigi wangmuda thaba yabagi matangda IAEA na Russia amadi atayuga khannadun lakle hairiba thabak asi political gi oiba agreement amana natraga hostile oiba territory da achauba US military operation ama mathau tab aruba operation amane Iran yamna sengna sungdoklabi uranium handle tawbada United States ta mateng pangge haina Russia gi President Vladimir Putin na hona na hairaki haina Donald Trump yum sakaisina mitta phongdokki Ukraine ga sukna ba akan malalasi losin bada Russia gi luching ba saruk ya ba hena maru oi haina magna Putin da phongdok pa leikiban yamna maru oi badi material adu Iran thadok pa natraga sengna sungdok pa handhanna ba masak sing adu unsinna bani haina gosina makhata ki mahakna hai February thata US Iran nuclear gi wari sanabada IAEA na saruk yaki adubu handak Pakistan na sinkeba ceasefire gi negotiation singda IAEA su handak yaukidi
agency asina tongana US ka amadi information oina Iran ga khana nei na dun lakli haina makna makata na phungdokhi Southern Lebanon da leiba arm group Hezbollah gi kuchu kulai tampham yauna masing yam laba infrastructure kaya Israel strike chataduna manghan takhan kir haina Israel Defense Force na phungdokre Israel gi military infrastructure sing the attack chatnaba plan tawbu matam da Hezbollah sin naramba tongan infrastructure sing thugai dun manghan takhan pandam da Israel Defense Force chathaki ba air strike gi manung jana hai ba infrastructure sing adu thugai dun manghan ki bani hairi IDF ki maikay da gi hai ba air strike sigi matang da news agency sing na phongtok narakpagi matung inadi haugi ba thangje nimita IDF na Southern Lebanon da leiba military structure humdra amadi Hezbollah gi mari lina ba tongan infrastructure yang khairom da akan ba air strike chataduna singkup chanan thugai bungam ki Israel gi air strike asida Hezbollah gi command center weapon storage building military building amadi Israel forcing the attack chatana ba sizin naramba tongan Hezbollah gi maru iba site kaya dasu yaw ki hairi nakalam romdana Southern Gaza strip ta leiba yellow line phawduna ain kaina Israel gi maikay tamna changsil lakiba khulai ba terrorist mari manungda terrorist ahumdi eliminate tawkhre so open nanglaba terrorist amana phadun wangpong chathari haina Israel Defense Force na makhata na phongdokhi atopa pawmana Israel gi military na ngasi kha thangba Lebanon da leiba makoina control tawduna thamliba maphamsing adudagi hendoktuna naknaba kungang kaya da khundariba maphamsing aduda leiba miyamsing adu mayum thadoktuna chatkinaba akanba warning issue tawkre Lebanon na makhogi lebak da leiba Iran na sogotpa Hezbollah militant sing aduga Israel ga khatnariba du thingba pame aduga marili na mamang thagi tang tratreta numit 30 gi oiba ceasefire am lokthokraba matung makhata na sayul ahum amuk sangthakibani adubu ceasefire leina Israel gi military personnel sing amadi Hezbollah gi marakta nomi kapnabagi thodokti leppa leite Israel gi military gi wangang apise edina phungdokibada kha thangba Lebanon gi makoina control tawsinduna leiriba mafam sing adudagi hendoktuna meter lising amarom makhata na mafam madut leiba miyo sing adu mayum thadoktun chatkinaba akanba warning tawkibani mahakna makhata raduna Hezbollah militant sing nakna leiba makhogi facility sing gi manakta leiba micham miyam sing adu makhogi mapunchi adu risk leirabani maram aduna hari mafam sing adu thadokna na khanghan kibani anubu warning aduna maram oiraga Navate city gi khungang amadi town tara hen yauri litani turel gi kha thangba Israel gi military gi station su leiribani ningsing bayai ngarang Israel gi air strike amana maram oiraga kha thangba Lebanon da miyoi tare chen gi baga loinana kaya amana su opanangan ke Lebanon gi lenga ki oiba news agency ne piak report amagi matung ina ngarang air strike edu kafar dazal khungang da karamada tongdun lakhiba mi ani siki atop strike amana luwaji khungang da panduna mi ahum siki aduga sukun gi khungang da atop mi ani su siki haina pawosin makhatari hauki ba kumja 2022 dagi Russia Ukraine lan hawrakraba matungda ngasi phawba leppa leitang nakal anina lan sutna dun lakpa sida lan khwaidagi kanna sutna pham oiriba Ukraine gi nongchup thang sarukta nakal ani mona phumduna thamliba mine bomb sing adu lawthokna na bohotna bada sahi 10 gi mathakta changadawri hairi Russia Ukraine gi lala si laimai da soknarambadagi hojikti drone amadi missile siznaduna nakal ani makna maruiba infrastructure sing thugai promda oina mai onsin kibadagi Ukraine gi nongpok thang sarukta leiba mafam kaya da lanmi sing phumduna thamlamba mine kaya leibana maram oiriga micham miyamna changduna khundarubada yam khudong thiningai oigidawri hairi adubu miyam di mayum da leining banina hairiba mine sing adu lokthokna naba akhanna mafam sing da thabak pekhelak ba horokibani Microtaski haina khangnaba mafam aduda mine sengdokba miyok kayana machine lamadi artificial intelligence AI sizinaduna phumduna thamlamba tongan sakti leiba mile sing asi khonglei thuna lokthokpa ngamnaba hotnari adubu hairiba mine sing asi asuki matik haisingna lotun thamlambana maram oiraga khudong chadaba kaya mayuknari mine lokthokpagi thabak tawriba miyosingna phongdorakkibada hauji malemda mine khwaidagi yamna phumduna leiriba lebak asi Ukraine na oire hairiba mafam asida leiba mine sing asi masak khangdoktuna lokthokna na hotnabada matam sangna changduna Ukraine gi nongchup tang saruktagi mine asi mapung phan lokthokna hotnabada sahi 10 gi mathakta changlagani haibagi thajaba lei haina pawosin makhatari